ꯅꯣꯏ ꯃꯥꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛꯇꯨ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯆꯩꯅꯥꯗꯨ ꯃꯥꯁꯨ ꯐꯪꯕ꯭ꯔꯥ? ꯇꯞꯅ ꯐꯣꯟꯗꯨ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯦ, ꯉꯥꯛ ꯂꯩꯔꯗꯤ ꯃꯤ ꯃꯌꯥꯝ ꯁꯧꯒꯅꯔꯅꯤ. ꯂꯥꯛꯑꯣ, ꯃꯣꯏ ꯉꯥꯛ ꯇꯨꯝꯅꯔꯤ ꯀꯥꯟꯁꯤꯗꯅꯦ ꯃꯊꯛꯇ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯎꯔꯣ. ꯁꯦ. ꯂꯩꯁꯦꯟꯕꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯅꯤꯗꯨ ꯏꯃꯨꯡ ꯆꯪꯂꯒ ꯃꯊꯛꯂꯣꯝꯗ ꯀꯥꯔꯛꯏ꯫ ꯆꯦ, ꯁꯦ, ꯄꯥꯁꯋꯥꯔꯗ ꯊꯝꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯂꯧꯊꯣꯛꯑꯕꯅꯤ. ꯆꯦꯅ ꯇꯧꯗꯧꯗꯣ ꯇꯧꯔꯣ, ꯍꯥꯏꯗꯧꯕꯁꯨ ꯂꯣꯏꯅ ꯍꯥꯏꯅꯍꯧꯔꯣꯀꯣ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯁꯦꯂꯤꯅꯥꯒꯤ ꯃꯃꯥꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯦꯟꯕꯤ ꯄꯥꯈꯠꯅ, ꯃꯃꯥ, ꯏꯃꯨꯡꯗ ꯍꯩꯗꯣꯛꯄꯤꯒꯅꯨꯀꯣ, ꯑꯩ ꯀꯩꯁꯨ ꯀꯔꯥꯟꯕ ꯇꯧꯗꯦ. ꯑꯍꯤꯡꯁꯤꯗ? ꯏꯃꯥ, ꯌꯥꯔꯦꯕ, ꯏꯆꯦꯗ ꯉꯥꯡꯕꯤꯔꯨꯔꯅꯨ. ꯅꯣꯏꯅꯦ ꯅꯨꯄꯥꯗꯨꯅ ꯅꯝꯐꯥꯁꯨ ꯐꯥꯕꯤꯔꯒ ꯊꯝꯃꯦ. ꯐꯣꯟ ꯐꯪꯉꯤ, ꯂꯣꯏꯅ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ. ꯂꯨꯍꯣꯡꯕꯁꯨ ꯏꯆꯦꯒꯤ ꯃꯃꯥꯍꯣꯏ ꯑꯝꯇ ꯂꯥꯛꯑꯣꯏ ꯍꯥꯏꯌꯦ. ꯑꯗꯨꯒꯤ ꯆꯦꯗꯣ ꯌꯨꯝꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯐꯣꯟꯁꯨ ꯄꯤꯕꯅꯤ. ꯊꯣꯏꯕꯤ, ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ. ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯑꯍꯩ, ꯌꯥꯔꯦ, ꯑꯩꯒ ꯅꯪꯒꯅꯦ ꯉꯥꯡꯅꯕ ꯉꯝꯖꯕ ꯅꯠꯇꯦ. ꯆꯠꯂꯣ ꯆꯠꯂꯣ, ꯅꯅꯝꯃꯁꯦ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯇꯨꯝꯃꯤꯟꯅꯧꯔꯣ. ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯣ, ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯂꯧ. ꯂꯩꯁꯦꯟꯕꯤꯒ ꯁꯦꯂꯤꯅꯥꯒꯁꯨ ꯎꯄꯥꯏ ꯂꯩꯇ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯆꯦ, ꯃꯃꯥꯅ ꯌꯥꯝꯃꯨꯛꯅ ꯍꯥꯏꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯥꯏꯔꯣꯏ ꯏꯆꯦ, ꯀꯩꯝ ꯄꯥꯈꯠꯀꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯉꯥꯏꯍꯥꯛ ꯇꯨꯝꯅꯕ ꯇꯧꯔꯁꯦ. ꯊꯃꯣꯏ ꯑꯅꯤꯒꯤꯗꯤ ꯑꯗꯨꯃꯛ ꯂꯥꯞꯅ ꯇꯝꯅꯈ꯭ꯔꯕꯅꯤ꯫ ꯑꯍꯤꯡꯁꯤ ꯂꯩꯁꯦꯍꯟꯕꯤ ꯇꯨꯝꯊꯕ ꯌꯥꯗ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯀꯨꯟꯗꯣ ꯂꯦꯡꯅꯕ ꯁꯦꯝ ꯁꯥꯕꯁꯨ ꯍꯧꯔꯦ꯫ ꯀꯥ ꯍꯦꯟꯅ ꯉꯧꯕꯁꯨ ꯅꯠꯇꯕ ꯃꯨꯕꯁꯨ ꯅꯠꯇꯕ ꯀꯨꯂꯩ ꯀꯨꯆꯨ ꯑꯗꯨꯗ ꯕꯦꯕꯤ ꯄꯤꯡꯛ ꯑꯋꯥꯎꯕ ꯑꯄꯥꯕ ꯔꯥꯅꯤ ꯐꯤ ꯃꯄꯥꯟ ꯑꯉꯧꯕꯗꯨꯅꯤ, ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯂꯩꯃ ꯃꯆꯨꯗ ꯈꯔ ꯌꯥꯛꯁꯟꯕꯗꯨꯒ ꯕ꯭ꯂꯥꯎꯁ ꯕꯦꯕꯤ ꯄꯤꯡꯛ ꯃꯆꯨꯗ ꯀꯤꯅꯥꯔ ꯍꯥꯞꯇꯨꯅ ꯅꯤꯡꯊꯤꯅ ꯗꯤꯖꯥꯏꯟ ꯇꯧꯔꯕꯗꯨꯒ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯑꯗꯨꯅ ꯉꯛꯁꯝꯗ ꯂꯩꯇꯦꯡꯈꯤꯕꯗꯗꯤ ꯇꯣꯉꯥꯟꯕ ꯃꯁꯦꯛ ꯃꯉꯥꯜ ꯑꯃ ꯊꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯀꯨꯟꯗꯣ ꯂꯦꯡꯕ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅ ꯄꯣꯁ ꯃꯈꯜ ꯃꯈꯜ ꯇꯥꯛꯂꯒ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯅꯝꯂꯤ꯫ ꯁꯤꯟꯊꯥꯁꯨ ꯃꯃꯥꯗ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯁꯥꯔꯨꯅꯤ ꯍꯥꯏꯗꯅ ꯀꯟꯅ ꯍꯦꯛꯇ ꯃꯔꯩ ꯇꯧꯏ꯫ ꯃꯃꯥꯁꯨ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ, ꯀꯔꯤ ꯅꯤꯡꯉꯥꯏꯅꯣꯃꯤ ꯆꯟꯗꯪꯅ ꯌꯨꯝꯁꯤꯗ ꯇꯧꯔꯤꯁꯤꯕꯣ? ꯈꯪꯗꯦ, ꯑꯩꯗꯤ ꯆꯥꯅꯤ ꯍꯥꯏꯁꯤꯅꯦꯀꯣ. ꯐꯔꯦ ꯐꯔꯦ, ꯏꯃꯨꯡꯒꯤ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯄꯗꯣ ꯑꯗꯨ ꯂꯣꯏꯔꯒ ꯍꯦꯛ ꯆꯠꯂꯣ. ꯅꯪꯒꯤ ꯃꯔꯩꯁꯤꯗꯤꯕ ꯏꯃꯥ ꯈꯥꯡꯕ ꯂꯥꯛꯄꯒ ꯉꯝꯕ ꯅꯠꯇꯦꯀꯣ. ꯁꯤꯟꯊꯥꯁꯨ ꯃꯃꯥꯅ ꯌꯥꯔꯛꯄꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯨꯍꯣꯡꯕꯗꯤ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄꯣꯇꯦꯡ ꯄꯤꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯍꯦꯟꯗ꯭ꯔꯤꯛꯁꯨ ꯆꯦꯞꯊ ꯅꯨꯄꯤ ꯃꯥꯕꯨ ꯊꯣꯛꯂꯛꯄ ꯌꯦꯡꯖꯔꯝꯕꯅꯤ꯫ ꯊꯣꯛꯂꯛꯄ ꯑꯗꯨꯗꯗꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯖꯦꯝꯁꯅ ꯖꯦꯝꯁꯅ ꯍꯦꯟꯗ꯭ꯔꯤꯛꯁꯀꯤ ꯃꯑꯣꯡꯗꯣ ꯈꯪꯂꯗꯨꯅ ꯈꯧꯗꯦꯝꯂꯛꯏ꯫ ꯁꯤꯟꯊꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯃꯅ ꯍꯦꯟꯗ꯭ꯔꯤꯛꯁꯄꯨ ꯊꯤꯜꯍꯟꯅꯅꯕ ꯍꯥꯏꯕꯗꯨ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ꯫ ꯍꯣꯔꯦꯟ ꯇꯞꯇꯥꯏꯒ ꯀꯦꯔ ꯆꯠꯂꯒ ꯅꯃꯤꯟꯅꯅꯥꯒ ꯍꯦꯛ ꯆꯣꯏꯊꯣꯛꯂꯕ ꯅꯌꯥꯝꯕꯅ ꯍꯥꯠ ꯈꯨꯗꯛꯇꯅꯦ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯟꯒꯗꯕꯅꯤ ꯈꯪꯉꯨ. ꯏꯁ, ꯉꯝꯕꯤꯔꯦꯗ, ꯅꯪ ꯃꯉꯥꯏꯔꯦꯅꯦ. ꯑꯗꯨ ꯉꯥꯏꯈꯣ, ꯅꯪꯅ ꯉꯁꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯑꯣꯏꯅꯤꯡꯉꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯍꯣ, ꯀꯦꯊꯔꯒꯅꯦ ꯂꯨꯍꯣꯡꯕ ꯌꯥꯎꯒꯦꯅ ꯅꯍꯥꯟꯗꯒꯤ ꯈꯟꯕꯁꯤ ꯀꯨꯏꯔꯕ, ꯑꯗꯨꯒꯤ ꯑꯣꯏꯅꯤꯡꯉꯤꯕ. ꯌꯥꯔꯦ, ꯈꯔ ꯊꯨꯅ ꯊꯧꯔꯣ, ꯊꯦꯡꯅꯤ ꯑꯃꯨꯛ, ꯑꯥꯗ ꯉꯥꯏꯅ ꯂꯩꯔꯝꯃꯅꯤꯌꯦ. ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅꯕ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯊꯣꯛꯂꯥꯎꯅ ꯊꯧꯖꯤꯟꯅꯤꯀꯣ ꯒꯥꯔꯤꯁꯦ. ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯕ꯭ꯔꯕꯨꯅꯦ, ꯊꯣꯛ ꯒꯥꯔꯤꯗꯩ ꯆꯣꯡꯊꯧꯁꯅꯤ ꯑꯩꯅ. ꯁꯣꯝꯗꯅ ꯋꯥꯡꯂꯦꯝꯕ ꯅꯤꯡꯊꯤ ꯔꯥꯅꯤꯁꯨ ꯎꯪꯗꯨꯅ ꯇꯨꯃꯤꯟ ꯐꯝꯅꯔꯤ꯫ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯁꯨꯝ ꯐꯝꯂꯛꯄꯁꯤ꯫ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯅꯤꯡꯊꯤ ꯇꯞꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯨ ꯈꯟꯖꯤꯜꯂꯒꯨꯝꯁꯦ. ꯃꯐꯝ ꯑꯃꯗꯤ ꯈꯪꯂꯤꯗꯅ, ꯑꯗꯨꯅ ꯊꯥ ꯑꯃꯅꯤ ꯂꯩꯔꯒ ꯏꯪꯅ ꯂꯧꯈꯠꯄꯤꯔꯁꯦ. ꯑꯅꯧꯕ ꯌꯨꯝꯕꯥꯜ ꯑꯃ ꯍꯧꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯕ ꯑꯣꯏꯔꯁꯅꯨ. ꯏꯃꯥ, ꯗꯗꯥ, ꯆꯥꯛꯁꯤꯗ ꯌꯥꯝꯗ꯭ꯔꯁꯨ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯎꯔꯁꯦ. ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃꯒ ꯇꯧꯔꯒꯅꯦ ꯆꯥꯛꯇꯨ ꯈꯔ ꯆꯥꯊꯣꯛꯃꯤꯟꯅꯔꯣ. ꯉꯔꯥꯡꯁꯨ ꯆꯥꯗꯦ, ꯉꯁꯤꯒ ꯑꯃꯨꯛ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯣ ꯁꯣꯛꯑꯅꯤꯅꯦ ꯅꯪꯕꯣ. ꯋꯥꯡꯂꯦꯝꯕꯁꯨ ꯐꯝꯂꯤꯕꯗꯨꯗꯒꯤ ꯍꯧꯒꯠꯈꯤꯗꯨꯅ, ꯅꯤꯡꯊꯤ, ꯏꯃꯥꯒ ꯇꯧꯔꯒ ꯆꯥꯛꯇꯨ ꯈꯔ ꯆꯥꯊꯣꯛꯃꯤꯟꯅꯔꯣ. ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ, ꯉꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ. ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯋꯥꯡꯂꯦꯝꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯔꯥꯅꯤꯒ ꯂꯩꯃꯒꯗꯤ ꯐꯝꯊꯗꯨꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯏꯃꯥ, ꯅꯥꯎꯗꯨ ꯌꯨꯝꯁꯤꯗ ꯁꯨꯝ ꯊꯤꯜꯍꯜꯂꯛꯑꯃꯁꯨ ꯐꯕꯅꯤ. ꯃꯣꯏꯅꯕꯨ ꯏꯅꯥꯎꯗꯣ ꯂꯨꯅ ꯇꯧꯕꯤꯔꯝꯒꯗ꯭ꯔꯣ? ꯏꯃꯥꯁꯨ ꯈꯜꯂꯤꯕꯅꯤꯅꯦ. ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯗꯤ ꯁꯤꯅ ꯐꯔꯦꯗ.
ꯀꯔꯤꯒꯤ ꯂꯨꯅ ꯇꯧꯔꯝꯃꯣꯏꯗꯣꯏꯅꯣ? ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ. ꯂꯩꯃꯗꯨ ꯌꯥꯝ ꯐꯕꯅꯤꯅꯦ. ꯐꯔꯦ ꯏꯃꯥ, ꯑꯗꯨ ꯆꯪꯅꯕ ꯇꯧꯔꯁꯤ. ꯗꯗꯥꯁꯦ ꯏꯃꯥ ꯆꯥꯗ꯭ꯔꯗꯤ ꯀꯩꯝꯇ ꯆꯥꯎ ꯌꯥꯔꯔꯣꯏ. ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯊꯦꯝꯃꯒ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯃꯤꯟꯅꯔꯁꯤ. ꯁꯣꯝꯗꯅ ꯕꯣꯔꯁꯨ ꯖꯇ꯭ꯔꯥ ꯇꯧꯗꯨꯅ ꯀꯩꯅ꯭ꯌꯥ ꯑꯣꯏꯔꯤꯕꯤꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯦ. ꯂꯨꯍꯣꯡꯐꯝ ꯌꯧꯔꯛꯄꯒꯤ ꯌꯩꯔꯛꯂꯤꯕ ꯗꯣꯟꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯄꯤꯗꯨꯁꯨ ꯈꯖꯥꯏꯊꯛꯇ ꯍꯦꯟꯅ ꯃꯅꯤꯡ ꯇꯝꯂꯛꯂꯤ. ꯃꯤꯀꯨꯞꯁꯤꯗ ꯃꯃꯥ, ꯃꯆꯦ, ꯃꯕꯨꯡ ꯃꯅꯝꯃꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯏꯔꯩꯃꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯃꯕꯨꯡ ꯃꯃꯥ ꯃꯅꯝꯃꯁꯤꯡꯅ ꯎꯠꯄꯤꯈꯤꯕ ꯃꯤꯅꯨꯡꯁꯤ, ꯅꯨꯡꯁꯤꯅ ꯀꯣꯛꯊꯛꯇ ꯅꯥꯟꯊꯕꯤꯈꯤꯕ, ꯄꯤꯕꯤꯈꯤꯕ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯕꯤꯔꯥꯡꯒꯤ ꯏꯆꯦꯜꯃꯥꯁꯨ ꯈꯥꯝꯂꯨꯕ ꯉꯝꯗ꯭ꯔꯦ. ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯃꯉꯥꯜꯕꯨ ꯅꯤꯡꯁꯤꯡ ꯁꯣꯟꯖꯔꯛꯏ ꯅꯤꯡꯉꯝꯗꯅ. ꯗꯗꯥ, ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯖꯕꯒꯤ ꯑꯌꯥꯕꯗꯣ ꯃꯣꯏꯅ ꯏꯄꯨꯝꯗ ꯄꯤꯕꯤꯗ꯭ꯔꯦ. ꯍꯟꯗꯛ ꯃꯄꯣꯛꯁꯤꯗꯗꯤ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡ ꯌꯧ ꯍꯥꯏꯅ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯔꯝꯗ꯭ꯔ ꯃꯥꯜꯂꯦ. ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯔꯝꯗꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯂꯝꯁꯤꯗꯒꯤ ꯃꯥꯏ ꯂꯩꯔꯒ ꯆꯦꯟꯈꯤꯅꯕ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ. ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅꯗꯤ ꯊꯧꯅꯥ ꯐꯅ ꯑꯃꯨꯛ ꯍꯟꯅ ꯅꯃꯥꯡꯗ ꯂꯦꯞꯂꯒ ꯑꯩꯁꯦ ꯅꯪꯒꯤꯅꯦ ꯍꯥꯏꯕ ꯉꯝꯂꯔꯣꯏꯌꯦ. ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ. ꯅꯪꯉꯣꯟꯗ ꯇꯥꯛꯂꯝꯗ ꯑꯁꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯃ ꯂꯣꯟꯅ ꯂꯧꯕꯒꯤ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ. ꯗꯗꯥ, ꯏꯅꯝꯃ, ꯃꯃꯥ, ꯅꯈꯣꯏꯁꯨ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯂꯥꯛꯇꯕꯅꯦ ꯍꯥꯏꯕ ꯈꯪꯉꯤ. ꯑꯩꯕꯨ ꯃꯅꯨꯡꯁꯤꯗꯒꯤ ꯀꯟꯕꯤꯒꯦ ꯈꯟꯗꯕꯒꯤ ꯃꯔꯝꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯑꯗꯨꯅ ꯑꯩꯁꯨ ꯅꯣꯏꯅ ꯄꯥꯝꯖꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯦꯟꯒꯦ. ꯅꯆꯥ ꯑꯩꯒꯤ ꯏꯃꯥꯡꯗ ꯐꯥꯎꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯦꯞꯄꯤꯔꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯕ ꯑꯣꯏꯔꯦꯀꯣ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯩꯅ꯭ꯌꯥ ꯊꯣꯛꯅꯅꯕ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯥꯟꯗꯣꯞꯇ ꯊꯣꯔꯛꯂꯦ. ꯍꯨꯈ꯭ꯔꯦ ꯀꯨꯟꯗꯣ ꯂꯩꯔꯥꯡꯃꯥꯁꯨ ꯄꯥꯝꯗ ꯂꯨꯍꯣꯡꯕꯗꯨꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ ꯂꯣꯏꯁꯤꯜꯂꯤ. ꯃꯤ ꯀꯔꯦꯝꯅꯕ ꯎꯁꯤꯠꯇꯕꯒꯤ ꯍꯥꯏꯔꯒꯗꯤ ꯁꯤꯟꯊꯥꯅ ꯃꯀꯣꯛꯅꯤ ꯍꯥꯏꯕ ꯌꯥꯏ. ꯂꯩꯁꯦꯟꯕꯤꯅ ꯃꯥꯔꯁꯟꯗ ꯀꯨꯟꯗꯣ ꯍꯨꯛꯄꯒꯤ ꯃꯇꯥꯡ ꯆꯥꯅꯅ ꯅꯝꯈꯤꯕ ꯐꯣꯇꯣꯗꯨ ꯁ꯭ꯇꯦꯇꯁ ꯑꯃ ꯐꯠ ꯊꯥꯒꯠꯂꯤ. ꯀꯦꯞꯁꯟꯗ ꯁꯨꯝꯅ ꯏꯗꯨꯅ, ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯦ. ꯂꯞ ꯏꯃꯣꯖꯤ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯤ. ꯏꯅꯝꯁꯤꯅꯁꯨ ꯍꯦꯟꯗꯦ, ꯌꯥꯝꯕꯨꯡꯅꯁꯨ ꯇꯥꯗꯦ. ꯁꯣꯝꯗꯅ ꯁꯅꯥꯅꯨꯗꯣ ꯁꯥꯎꯅꯤꯡꯕꯒ ꯅꯨꯡꯉꯥꯏꯇꯕꯒꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯕꯅꯤ. ꯀꯞꯂꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯑꯩꯕꯨ ꯃꯃꯜ ꯂꯩꯇꯕꯤꯒꯨꯝ ꯁꯦꯜ ꯈꯔꯗꯨꯅ ꯂꯩꯕ ꯌꯥꯔꯅꯤꯅ ꯈꯟꯕ꯭ꯔꯣ? ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯔꯛꯄ ꯇꯥꯕꯅꯤ. ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯅ ꯑꯩꯒꯤ ꯆꯥꯂꯣꯛ ꯑꯣꯟꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯃꯥꯅ ꯁꯣꯏꯔꯨꯕꯗꯨꯗꯤ ꯈꯟꯊꯗ ꯂꯩꯁꯤꯂꯦꯝꯕꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯖꯜꯂꯤ. ꯑꯗꯨꯕꯨ ꯁꯥꯎꯔꯤꯉꯩ ꯑꯗꯨꯗ ꯎꯅꯤꯡꯗꯕ ꯀꯔꯤꯕꯨ ꯎꯈ꯭ꯔꯕꯅꯣ? ꯐꯣꯟ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ. ꯃꯥꯅꯤ, ꯁꯤꯟꯊꯥꯅ ꯊꯥꯒꯠꯂꯛꯂꯤꯕ ꯐꯣꯇꯣ ꯑꯗꯨꯒ ꯀꯦꯞꯁꯟꯒꯗꯨꯒꯅꯤ ꯃꯥꯅ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯤꯕ ꯑꯗꯨ. ꯁ꯭ꯇꯦꯇꯁꯇꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯋꯥꯈꯜ ꯏꯈꯟꯊꯗ ꯑꯁꯨꯝꯅ ꯊꯥꯈꯤ. ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯧꯒꯦꯎꯅ ꯇꯧꯔꯤꯔꯣ? ꯁꯤꯟꯊꯥꯁꯨ ꯐꯗꯗꯨꯃꯛ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯄꯤꯔꯛꯏ. ꯀꯩꯅꯣ ꯇꯧꯒꯦꯎꯅ ꯇꯧꯔꯤꯔꯕꯣ? ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯗ ꯏꯅꯝꯁꯤ ꯀꯥꯏꯗꯤ ꯀꯩꯅꯣ? ꯏꯅꯝꯁꯤꯔꯣ ꯃꯤꯅꯥꯏꯁꯦ ꯅꯠꯇ꯭ꯔꯒ ꯅꯪꯂꯣ? ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯀꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯝ ꯑꯀꯥꯏꯕ ꯇꯧꯈꯤꯗꯕ꯭ꯔꯥꯅ ꯈꯜꯂꯤ. ꯏꯕꯨꯡꯒꯤ ꯑꯐꯕ ꯇꯥꯡꯈꯠꯂꯛꯄꯗꯅꯦ ꯑꯃꯥꯡꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯜꯂꯤ. ꯕ꯭ꯂꯣꯛ ꯆꯥꯅꯤꯡꯗ꯭ꯔꯒꯗꯤ ꯃꯦꯁꯦꯁ ꯊꯥꯔꯛꯀꯅꯨ. ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯁꯤꯟꯊꯥꯗꯣ ꯑꯣꯐꯂꯥꯏꯟ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯁꯅꯥꯅꯨꯁꯨ ꯁꯥꯎꯅꯤꯡ ꯃꯈꯥ ꯇꯥꯕꯗꯤ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯁꯥꯎꯅ ꯐꯝꯂꯤ. ꯁꯣꯝꯗꯅ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯍꯨꯔꯥꯟ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯤ ꯈꯣꯝꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯂꯛꯅꯔꯛꯏ. ꯀꯩꯅꯣ ꯄꯩꯔ ꯂꯩꯔꯗꯨꯅ? ꯅꯪꯒꯤꯁꯦ ꯅꯕꯨꯡꯅ ꯂꯨꯍꯣꯡꯈꯤꯕꯁꯤꯗ ꯏꯕꯥꯅꯤ ꯑꯃꯨꯛ... ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯁꯤꯟꯊꯥꯗꯣ ꯍꯦꯟꯗ꯭ꯔꯣꯛꯁꯇ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯏ. ꯃꯤꯠꯌꯦꯡꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯃꯤ ꯂꯨꯈꯝ ꯅꯥꯜꯂꯒ, ꯑꯁ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯅꯕ. ꯏ ꯀꯥꯕꯅꯦꯀꯣ, ꯉꯁꯤ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯖꯔꯛꯁꯅꯤ. ꯅꯨꯄꯤꯗꯧꯅꯅꯦ ꯋꯥ ꯆꯕꯦꯡ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯕꯣ? ꯑꯩ ꯁꯥꯎꯖꯔꯛꯁꯅꯤ ꯉꯁꯤ. ꯑꯣꯏꯁꯦ, ꯅꯪꯅ ꯉꯝꯖꯔꯣꯁꯦ. ꯑꯗꯣ ꯃꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ, ꯆꯠꯂꯁꯤ ꯂꯥꯎ. ꯁꯣꯝꯗ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯌꯨꯍꯦꯟꯕꯗꯨ ꯋꯥꯡꯂꯦꯝꯕꯗ ꯐꯣꯟ ꯇꯧꯔꯦ. ꯋꯥꯡꯂꯦꯝꯕꯁꯨ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ. ꯀꯩ ꯂꯩꯔꯦ ꯌꯨꯍꯦꯟꯕ ꯑꯍꯤꯡꯁꯤꯗ? ꯑꯁꯣꯝꯗꯒꯤ ꯌꯨꯍꯦꯟꯕꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯋꯥꯡꯂꯦꯝꯕ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ
ꯂꯦꯗꯔ ꯖꯦꯀꯦꯠꯇꯨꯃ ꯇꯥꯞ ꯄꯥꯏ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯃꯄꯥꯟꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯝꯕ ꯃꯅꯤ ꯃꯃꯧꯗꯨꯁꯨ ꯄꯨꯛ ꯄꯨꯛ ꯍꯧꯒꯠꯅꯩ꯫ ꯗꯗꯥ, ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯋꯥꯡꯂꯦꯝꯕ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯞꯂꯒ ꯅꯤꯡꯊꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯩ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯑꯗꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯒꯦꯠꯁꯦ ꯆꯦꯟ ꯂꯣꯟꯁꯤꯜꯂꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯣ꯫ ꯗꯗꯥꯒꯤ ꯆꯠꯇꯕ ꯌꯥꯗꯕ ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯅꯣ? ꯌꯥꯔꯒꯗꯤ ꯑꯊꯦꯡꯕꯁꯤꯗ ꯆꯠꯄꯤꯈꯤꯅꯨ꯫ ꯄꯥꯎꯈꯨꯝ ꯄꯤꯔꯨꯗ꯭ꯔꯤ꯫ ꯋꯥꯡꯂꯦꯝꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯨꯝꯖꯔꯛꯏ꯫ ꯁꯤꯟꯊꯔꯛꯏ ꯃꯤꯠꯀꯤ ꯄꯤ ꯃꯍꯥꯛꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯈꯝꯖꯤꯟꯖꯕ ꯉꯝꯍꯧꯗ꯫ ꯔꯥꯅꯤꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯇꯞꯅ ꯍꯧꯒꯠꯄꯤꯔꯒ ꯃꯆꯥꯒꯤ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯞꯀꯅꯨꯅꯦ ꯅꯪꯕꯣ꯫ ꯅꯨꯄꯥꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯀꯔꯤꯒꯤ ꯅꯣꯡꯃꯇ ꯐꯅ ꯋꯥꯔꯕꯁꯨ ꯅꯨꯃꯤꯠꯇꯒꯤ ꯅꯨꯄꯤ ꯇꯥꯗꯕ ꯅꯪꯅ ꯉꯁꯤ ꯏꯃꯥꯒꯤ ꯃꯪꯗ ꯀꯞꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯔꯥꯅꯤꯅ ꯈꯟꯕꯅ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯇꯥꯛꯊꯣꯛꯄ ꯇꯧꯗ ꯂꯩꯁꯦꯟꯕꯤꯕꯨ ꯏꯟꯊꯣꯛꯈꯤꯕꯒꯤ ꯉꯁꯤ ꯂꯨꯍꯣꯡꯕ ꯑꯣꯏꯕꯗꯨꯗ ꯊꯣꯏꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯕ꯭ꯔꯥ ꯅꯤꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯡꯂꯦꯝꯕ ꯑꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯖꯔꯛꯏ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ, ꯏꯃꯥ, ꯅꯆꯥ ꯂꯥꯜꯂꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯏꯃꯥꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯁꯣꯏꯗꯅ ꯊꯃꯣꯏ ꯀꯥꯏꯒꯗꯕ ꯊꯧꯑꯣꯡꯁꯤ ꯃꯁꯤ ꯇꯧꯔꯨꯕꯒꯤ ꯅꯆꯥ ꯂꯥꯜꯂꯦ ꯏꯃꯥ꯫ ꯅꯆꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯥꯗ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨꯅꯦ ꯅꯪꯕꯣ꯫ ꯏꯃꯥꯅ ꯄꯥꯝꯗꯕ ꯌꯥꯗꯕ ꯅꯪ ꯀꯔꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯊꯥꯡꯉꯨꯔꯦ? ꯏꯃꯥ꯫ ꯃꯈꯥ ꯇꯥꯊꯕꯗꯤ ꯉꯝꯗ ꯏꯉꯥꯒꯤ ꯅꯣꯡꯍꯧꯒꯨꯝ ꯄꯤꯔꯥꯡꯗꯨ ꯍꯦꯟꯅ ꯃꯅꯤꯡꯇꯝꯕ ꯍꯦꯜꯂꯛꯏ꯫ ꯔꯥꯅꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯃꯆꯥꯒꯤ ꯁꯒꯜ ꯄꯥꯏꯔꯒ ꯇꯞꯅ ꯆꯤꯡꯈꯠꯂꯤ꯫ ꯑꯍꯩ, ꯅꯪ ꯏꯃꯥꯅ ꯄꯥꯝꯗꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯨꯔꯦ? ꯏꯃꯥꯅ ꯌꯥꯗꯕ ꯀꯔꯝꯕ ꯑꯔꯣꯟꯕ ꯂꯝꯆꯠ? ꯋꯥꯡꯂꯦꯝꯕ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯊꯔꯕ ꯃꯇꯨꯡ ꯋꯥꯔꯤꯗꯨ ꯇꯞꯅ ꯂꯤꯔꯛꯏ꯫ ꯏꯃꯥ, ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤ ꯃꯇꯝ ꯈꯔ ꯂꯣꯠꯅ ꯂꯩꯔꯨꯕꯗꯣ ꯑꯩꯒꯤ ꯏꯍꯩꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯝꯕ ꯉꯝꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯍꯩꯁꯦ ꯇꯝꯕꯗ ꯁꯦꯜ ꯆꯪꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯕꯕꯥꯗꯒꯤ ꯁꯦꯜ ꯊꯥꯍꯜꯂꯛꯇꯨꯅ ꯑꯩ ꯇꯝꯈꯤꯕꯅꯤ꯫ ꯔꯥꯅꯤ ꯊꯥꯖꯗꯅ ꯃꯆꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯡꯂꯦꯝꯕꯁꯨ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯋꯥꯔꯤꯗꯨ ꯐꯣꯡꯕ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯕꯅꯔ ꯃꯈꯥ ꯑꯗꯨꯃꯛ ꯇꯥꯔꯛꯏ ꯅꯤꯡꯉꯝꯗ꯫ ꯁꯦꯜꯗꯨꯒꯤ ꯃꯇꯦꯡꯅ ꯑꯦꯛꯖꯥꯝ ꯑꯆꯧ ꯑꯆꯧꯕ ꯀꯌꯥ ꯑꯃ ꯊꯥꯈꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯒ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯣꯏꯒ ꯅꯛꯅꯕ ꯄꯥꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯥꯟꯗꯝꯗꯨ ꯐꯪꯅꯅꯕ꯫ ꯑꯩꯅ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯀꯌꯥ ꯈꯣꯝꯖꯤꯟꯗꯨꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯑꯇꯩ ꯀꯅꯥꯗ ꯅꯠꯇꯦ, ꯕꯕꯥꯗꯅꯤ꯫ ꯑꯗꯨꯒ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯑꯩꯅ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯝꯂꯥꯏꯔꯣꯝꯗ ꯍꯥꯏꯊꯕꯒꯤ ꯂꯝꯕꯤꯗ ꯕꯕꯥꯒ ꯃꯥꯅ ꯍꯧꯖꯤꯛ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯅ ꯑꯉꯥꯡ ꯑꯃ ꯅꯤꯡꯊꯥꯗ ꯌꯣꯝꯗꯨꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯍꯨꯟꯗꯣꯛꯂꯝꯕ ꯑꯩꯒꯤ ꯃꯤꯠꯁꯤꯃꯛꯅ ꯎꯈꯤ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕꯗꯨꯅ ꯈꯣꯡꯁꯦ ꯊꯥꯡꯒꯠꯂꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ, ꯁꯤꯔꯕꯁꯨ ꯆꯪꯂꯕꯁꯨ ꯂꯩꯖꯍꯧꯁꯪ ꯍꯥꯏꯅ꯫ ꯑꯩ ꯃꯗꯨꯗꯒꯤ ꯃꯥꯏ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯒꯤ ꯃꯤꯀꯞ ꯃꯤꯔꯣꯜꯈꯣꯜꯗꯨ ꯇꯥꯔꯨꯕꯗ ꯑꯩꯒꯤ ꯈꯣꯡꯁꯦ ꯐꯥꯈꯤꯕꯒꯨꯝ ꯑꯩ ꯃꯆꯤ ꯂꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯔꯥꯅꯤꯁꯨ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯃꯨꯟꯅꯗꯃꯛ ꯇꯥꯏ, ꯃꯔꯛ ꯊꯠꯂꯨꯕꯗꯤ ꯇꯧꯗꯦ꯫ ꯏꯃꯥ, ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯅꯥꯎꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯇꯝꯗꯨ ꯎꯔꯛꯄꯗꯒꯤ ꯃꯤꯀꯨꯞꯇꯨꯗ ꯑꯩ ꯈꯟꯊꯕ ꯇꯧꯗꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯪꯈꯠꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯣ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯗꯗꯤ ꯃꯃꯤ ꯇꯥꯍꯟꯅꯤꯡꯗꯕꯒꯤ ꯅꯅꯥꯎꯅ ꯕꯕꯥ ꯂꯩꯇꯕꯒꯤ ꯃꯤꯒꯤ ꯃꯄꯥꯁꯤꯡꯅ ꯃꯆꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯊꯣꯛꯄ ꯎꯔꯒ ꯑꯩꯒꯤ ꯈꯨꯠꯁꯤ ꯆꯦꯠꯅ ꯁꯝꯂꯒ ꯑꯩꯒꯤꯁꯨ ꯗꯗꯥ ꯂꯩꯌꯦꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯏꯅꯥꯎ ꯁꯛꯅ ꯑꯩꯅ ꯌꯣꯛꯀꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤꯗ ꯄꯦꯟꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯑꯃꯝꯕ ꯁꯪꯁꯥꯔ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯟ ꯏꯟꯆꯥ ꯊꯣꯏꯕꯤꯗꯣ ꯃꯥ ꯆꯠꯈ꯭ꯔꯦ ꯏꯃꯥ꯫ ꯃꯥ ꯆꯩꯅꯥꯁꯤꯡꯗ ꯊꯦꯡꯅꯕ ꯉꯝꯂꯦ ꯈꯪꯂ ꯃꯥꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯖꯔꯝꯕꯅꯤ, ꯗꯗꯥ, ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯕꯕꯥ ꯂꯩꯕ꯭ꯔꯥ? ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯃꯐꯝ ꯈꯨꯗꯤꯡꯗ ꯍꯦꯛ ꯍꯦꯛ ꯆꯤꯡꯈꯤꯕꯅꯤ꯫ ꯋꯥꯡꯂꯦꯝꯕꯁꯨ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯅꯤꯡꯊꯤ ꯔꯥꯅꯤ ꯑꯅꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯝꯕꯅꯤ꯫ ꯔꯥꯅꯤꯁꯨ ꯃꯆꯥꯒꯤ ꯅꯥꯀꯜꯗ ꯒꯤꯠ ꯐꯝꯊꯔꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?
ꯋꯥꯡꯂꯦꯝꯕ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯁꯤꯜꯂꯒ ꯆꯥꯛꯅ ꯍꯥꯏꯔꯤ. ꯅꯆꯥꯅ ꯇꯧꯔꯤꯕꯗꯨꯅ ꯏꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯑꯩꯅ ꯍꯦꯟꯖꯥꯊꯣꯏꯕꯤꯗ ꯏꯃꯥꯒꯤ ꯃꯁꯛ ꯇꯥꯛꯈꯤꯗꯕꯅꯤꯃꯥ. ꯑꯩꯅ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯂꯝꯆꯠꯇꯨ ꯁꯧꯒꯠꯄꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯄꯣꯛꯃꯤꯟꯅꯕ ꯏꯆꯜꯒꯨꯝ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ. ꯔꯥꯅꯤꯁꯨ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯒ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯤ. ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ. ꯑꯗꯨꯛ ꯃꯤꯡ ꯅꯨꯡꯁꯤ ꯂꯩꯔꯝꯕꯀꯣ. ꯑꯗꯨꯛ ꯆꯥꯎꯕ ꯊꯧꯗꯥꯡ ꯏꯆꯥꯅ ꯀꯅꯥ ꯈꯪꯍꯟꯗ ꯂꯧꯔꯝꯂꯕ. ꯏꯃꯥ, ꯉꯁꯤꯗꯤ ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ. ꯃꯥꯕꯨ ꯏꯃꯥꯒꯤ ꯅꯊꯥꯗ ꯑꯃꯨꯛꯇꯪ ꯆꯦꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯐꯪꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯐꯪꯍꯟꯕꯤꯌꯨ. ꯏꯃꯥ, ꯏꯆꯟꯒꯤ ꯊꯋꯥꯏꯅꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯄꯦꯟꯖꯅ ꯏꯪꯅ ꯄꯣꯊꯥꯅ ꯉꯝꯖꯅꯕ. ꯏꯃꯥ ꯁꯣꯏꯗꯅ ꯆꯠꯀꯅꯤ. ꯃꯥꯁꯨ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯅꯤ. ꯍꯧꯒꯠꯂꯨꯁꯦ, ꯏꯃꯥꯒ ꯄꯨꯟꯅꯅꯦ ꯃꯐꯝꯗꯨꯒ ꯆꯠꯅꯕ ꯇꯧꯁꯦ. ꯔꯥꯅꯤꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯤ ꯋꯥꯡꯂꯦꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ. ꯁꯣꯝꯗꯅ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯤ. ꯃꯥꯔꯁꯟꯁꯨ ꯀꯥꯗ ꯆꯪꯉꯛꯏ. ꯆꯪꯂꯛꯄꯗ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯝꯃꯤ. ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯃꯥꯔꯁꯟꯅ ꯀꯥꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯍꯩꯅꯗ ꯊꯣꯛꯈꯤꯁꯤꯔ ꯈꯟꯅ ꯍꯧꯒꯠꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯀꯥꯛ ꯀꯥꯛꯅ. ꯅꯪꯒꯤ ꯇꯨꯝꯐꯝ ꯊꯣꯛꯄꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯨꯝꯃꯨ. ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯀꯩꯍꯦꯟꯕ ꯇꯧꯔꯣꯏ. ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯌꯥꯝ ꯍꯩꯅꯗꯅ ꯈꯜꯍꯜꯂꯛꯀꯅꯨ. ꯑꯍꯜꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯐꯠꯇꯕ ꯃꯔꯤꯁꯨ ꯎꯍꯟꯗꯕꯅ ꯅꯪꯒꯤ ꯐꯕ ꯑꯣꯏꯒꯅꯤ. ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯉꯁꯥꯏꯗꯒꯤ ꯄꯦꯟꯗꯕ ꯂꯩꯔꯝꯕ ꯀꯌా ꯑꯗꯣ ꯈꯨꯝꯂꯛꯏ, ꯐꯨꯗꯣꯔꯛꯏ. ꯄꯥꯏꯔꯤꯕ ꯈꯨꯠꯁꯦ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯕꯤꯌꯨ. ꯅꯪꯅ ꯄꯥꯝꯕ ꯃꯃꯤꯡꯈꯛꯀꯤ ꯂꯣꯏꯅꯕꯤꯗꯨꯗꯤ ꯑꯩꯁꯨ ꯃꯥꯡꯒꯗꯧꯔꯤꯕ ꯏꯖꯠꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯌꯥꯔꯦ. ꯑꯗꯨꯕꯨ ꯂꯦꯞꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗꯒꯤꯗꯤ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯄꯗ ꯅꯪꯒꯤꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ. ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯗꯣꯏꯕ? ꯍꯥ? ꯅꯨꯄꯤꯅ ꯉꯥꯡꯅꯔꯨ ꯌꯥꯝ ꯍꯩꯒꯠꯂꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯈꯪꯕ꯭ꯔꯣ? ꯂꯩꯁꯤꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ. ꯄꯥꯎꯈꯨꯝꯗꯤ ꯃꯈꯥ ꯇꯥꯅ ꯄꯤꯔꯝꯗ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ. ꯃꯥꯔꯁꯟꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯗꯨ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯀꯣꯆ ꯑꯗꯨꯗ ꯃꯥꯁꯨ ꯇꯨꯃꯤꯟ ꯆꯪꯁꯤꯜꯂꯒ ꯍꯤꯞꯊꯈ꯭ꯔꯦ. ꯁꯣꯝꯗꯅ ꯋꯥꯡꯂꯦꯝꯕ ꯍꯣꯏꯁꯨ ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ. ꯌꯣꯍꯦꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯦꯟꯖꯥꯊꯣꯏꯕꯤꯕꯨ ꯀꯣꯏꯁꯤꯜꯂꯒ ꯊꯅꯝꯃꯤ. ꯔꯥꯅꯤ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯟꯊꯣꯛꯂꯒ ꯍꯦꯟꯖꯥꯊꯣꯏꯕꯤꯕꯨ ꯌꯦꯡꯉꯤ. ꯆꯨꯝꯃꯤ ꯋꯥꯡꯂꯦꯝꯕꯅ ꯍꯥꯏꯕꯗꯣ. ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤ ꯁꯛꯇꯝꯗꯣ ꯃꯥꯒꯤ ꯂꯩꯁꯤꯍꯦꯟꯕꯤꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯤꯕꯝ ꯑꯗꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯣꯛꯆꯤꯜꯂꯕ ꯃꯁꯥꯗꯨ ꯎꯔꯨꯕꯗꯒꯤ ꯔꯥꯅꯤ ꯍꯦꯟꯅ ꯊꯃꯣꯏꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯜꯂꯛꯄꯒꯨꯝ ꯆꯩꯅ ꯐꯥꯎꯔꯛꯏ. ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯆꯨꯞꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯤꯖꯠ ꯀꯣꯟꯁꯤꯜꯂꯦ. ꯏꯆꯥꯊꯣꯏꯕꯤ, ꯃꯃꯥꯒꯤ ꯏꯆꯥꯊꯣꯏ, ꯃꯃꯥ ꯂꯥꯛꯑꯦ. ꯁꯦ, ꯃꯤꯠ ꯄꯥꯡꯉꯣ. ꯃꯃꯥꯒꯤ ꯊꯣꯏꯊꯣꯏ, ꯍꯧꯒꯠꯂꯨꯁꯦ. ꯃꯃꯥ ꯂꯥꯛꯑꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯄꯥꯎꯗꯨ ꯃꯊꯪ ꯃꯊꯪ ꯄꯤꯅꯈꯤꯕꯅ ꯕꯤꯁꯣꯂꯤ ꯀ꯭ꯂꯥꯁꯁꯨ ꯂꯣꯏꯅ ꯈꯪꯂꯦ. ꯇꯁꯦꯡꯕꯒꯤꯗꯤ ꯋꯥꯡꯂꯦꯝꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯣꯏꯗ ꯎꯍꯟꯕ ꯄꯥꯝꯗꯦ. ꯑꯗꯨꯕꯨ ꯍꯦꯟꯖꯥꯊꯣꯏꯕꯤꯅ ꯃꯃꯥ ꯄꯄꯥ ꯍꯥꯏꯅ ꯇꯣꯏꯅ ꯄꯜꯂꯝꯕ ꯃꯤꯡ ꯑꯗꯨꯒꯤ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯅ ꯑꯔꯣꯏꯕ ꯃꯆꯟꯒꯤ ꯃꯊꯧ ꯃꯉꯝ ꯑꯁꯤꯗꯤ ꯃꯆꯜꯒꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯈꯤꯅꯕ ꯃꯈꯣꯏ ꯌꯥꯎꯍꯟꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ. ꯔꯥꯅꯤꯁꯨ ꯀꯨꯏꯅ ꯎꯒꯦ ꯐꯪꯂꯨꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯕꯨ ꯎꯕꯗ ꯃꯤꯠꯂꯨ ꯏꯔꯥꯛꯏ ꯍꯧꯔꯛꯏ. ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯇꯞꯅ ꯇꯞꯅ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯐꯥꯊꯕꯤ. ꯋꯥꯡꯂꯦꯝꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯃꯥꯒꯤ ꯊꯃꯣꯏꯕꯨ ꯍꯟꯅ ꯊꯨꯒꯥꯏꯕ ꯄꯥꯝꯗꯕꯗꯒꯤ ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯪꯁꯤꯟꯗꯨꯅ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ. ꯏꯔꯥꯃꯥꯅ ꯊꯨꯝꯍꯠꯈꯤꯕꯅ ꯎꯔꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯂꯛꯇ꯭ꯔꯦ. ꯑꯃꯨꯛꯇꯪ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯥꯟꯊꯣꯛꯆꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯂꯣꯟꯅ ꯀꯅꯥ ꯇꯥꯍꯟꯗ ꯆꯤꯔꯣꯜꯒꯨꯝ ꯃꯆꯟꯒꯤ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ, ꯏꯆꯟꯊꯣꯏꯕꯤ, ꯗꯗꯥꯒꯤ ꯊꯣꯏꯕꯤ, ꯗꯗꯥꯅ ꯅꯪꯕꯨ ꯀꯣꯟꯁꯤꯟꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯕ ꯃꯥꯜꯂꯤ. ꯅꯪ ꯗꯗꯥꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ. ꯅꯪꯅ ꯗꯗꯥꯅ ꯍꯪꯂꯝꯕ ꯅꯪꯒꯤ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯉꯁꯤꯗꯤ ꯂꯥꯛꯂꯦ. ꯏꯕꯨꯡꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂ ꯃꯥꯜꯂꯦ. ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯊꯧ ꯅꯉꯝ ꯌꯥꯎꯗꯦ ꯍꯥꯏꯅ ꯅꯪ ꯗꯗꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯑꯁꯦ ꯍꯥꯏꯔꯒ ꯍꯟꯅ ꯃꯥꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯃꯆꯟꯒꯤ ꯃꯈꯨꯠꯇ ꯃꯅꯝ ꯅꯝꯕꯤꯕꯒꯨꯝ ꯍꯦꯛ ꯍꯦꯛ ꯆꯨꯞꯄꯤꯕꯒꯨꯝ, ꯏꯕꯨꯡꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕꯗꯤ ꯅꯠꯇꯦ, ꯃꯇꯪꯅꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯃ ꯂꯩꯔꯝꯂꯒꯗꯤ ꯅꯪ ꯁꯣꯏꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯜꯂꯛꯈꯣꯀꯣ. ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯂꯒ ꯏꯆꯟꯅ ꯅꯤꯡꯕ ꯈꯨꯗꯤꯡ ꯐꯪꯕ ꯑꯣꯏꯌꯨ.
ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯌꯨꯀꯣ ꯑꯦꯟꯖꯥ ꯊꯣꯏꯕꯤ ꯅꯪꯒꯤ ꯃꯤꯡꯁꯤ ꯐꯥꯎꯕ ꯄꯥꯝꯃꯨꯕ ꯍꯦꯟꯃꯟꯕꯗꯒꯤ ꯏꯕꯨꯡꯅ ꯅꯣꯡꯃꯇ ꯅꯪꯒꯤ ꯅꯐꯝꯗ ꯀꯧꯗꯕꯅꯤ ꯗꯗꯥꯅ ꯅꯪꯒꯤ ꯇꯣꯉꯥꯟꯅ ꯈꯨꯃꯟ ꯈꯨꯗꯤꯡꯒꯤ ꯂꯩ ꯃꯅꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯇꯝꯂꯛꯀꯦ ꯗꯗꯥꯅ ꯉꯁꯤ ꯅꯐꯝꯗ ꯇꯝꯂꯝꯕ ꯈꯨꯗꯣꯜ ꯑꯁꯤꯅ ꯏꯆꯜꯒꯤ ꯊꯋꯥꯏ ꯅꯤꯡꯅ ꯄꯣꯊꯥꯔꯣꯀꯣ ꯗꯗꯥ ꯆꯠꯂꯒꯦ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯁꯛꯐꯝ ꯑꯗꯨꯁꯨ ꯍꯣꯡꯈ꯭ꯔꯦ ꯂꯧꯈ꯭ꯔꯦ ꯁꯛꯂꯣꯟ ꯑꯃ ꯍꯩꯔꯝꯃꯤ ꯏꯁꯥꯎ ꯁꯥꯎꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯎꯠꯇ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯃꯊꯧ ꯃꯉꯝꯁꯤꯡꯗꯣ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯥꯡꯊꯣꯛ ꯃꯄꯥ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯂꯩꯔꯤꯀꯥꯟꯗ ꯐꯪꯍꯟꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯅꯣꯏꯗ ꯌꯦꯠꯂꯔꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯒꯗꯧꯕ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁꯪꯁꯀꯥꯔꯒꯤ ꯃꯔꯤ ꯑꯗꯣ ꯅꯈꯨꯠꯃꯛꯅ ꯆꯨꯍꯧꯔꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯄꯨꯔꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ